ꯑꯅꯤꯃꯛ ꯌꯦꯡꯂꯛꯏ꯫ ꯌꯨꯕꯔꯥꯖ ꯑꯣꯏꯔꯝꯕꯗꯨꯗ ꯂꯩꯆꯤꯛꯂꯦꯟ ꯃꯆꯤꯟ ꯄꯩꯊꯣꯛꯏ꯫ ꯌꯨꯕꯔꯥꯖꯀꯤ ꯃꯤꯠꯌꯦꯡꯗꯤ ꯂꯩꯆꯤꯛꯂꯦꯟꯗꯅꯤ, ꯑꯗꯨꯕꯨ ꯋꯥꯍꯪꯗꯤ ꯃꯅꯥꯎꯅꯨꯄꯥꯗ ꯍꯪꯂꯛꯏ꯫ ꯀꯗꯥꯏꯗꯅꯣ ꯃꯍꯦꯟ? ꯅꯤꯡꯊꯧꯂꯣꯛ ꯀꯣꯏꯔꯨꯁꯤ ꯍꯥꯏꯔꯤ ꯌꯨꯕꯔꯥꯖ꯫ ꯀꯅꯥꯅ? ꯂꯩꯆꯤꯛꯂꯦꯟ ꯌꯨꯕꯔꯥꯖꯇ ꯐꯠ ꯌꯦꯡꯂꯛꯏ꯫ ꯑꯩꯅ꯫ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯏꯪ ꯂꯥꯎꯅ ꯅꯨꯡꯉꯥꯏꯕ ꯃꯇꯝꯁꯤꯗ ꯈꯌꯥꯛꯅꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯏꯊꯧ ꯇꯧꯖꯔꯝꯕ ꯄꯨꯝꯕ ꯀꯥꯏꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯛ ꯌꯥꯛꯄ ꯈꯣꯟꯖꯦꯜꯁꯦ ꯀꯅꯥꯒꯤꯅꯣ ꯊꯤꯔꯛꯄꯅꯤ, ꯑꯗꯨꯒꯗꯤ ꯂꯩꯔꯥꯡ ꯃꯆꯥꯒꯤ ꯑꯣꯏꯔꯝꯅꯤ꯫ ꯂꯩꯆꯤꯛꯂꯦꯟ ꯃꯆꯤꯟꯕꯥꯗꯨ ꯆꯤꯛꯂꯒ ꯄꯤꯁꯨꯝ ꯁꯨꯛꯇꯣꯛꯏ꯫ ꯌꯨꯕꯔꯥꯖ ꯂꯩꯆꯤꯛꯂꯦꯟꯒꯤ ꯃꯇꯧꯗꯨ ꯅꯣꯛꯅꯤꯡꯂꯗꯨꯅ ꯅꯣꯛꯐꯦꯠꯇꯤ ꯇꯧꯔꯨꯏ, ꯑꯗꯨꯕꯨ ꯀꯨꯏꯍꯟꯗꯦ ꯁꯠ ꯃꯥꯡꯍꯟꯈ꯭ꯔꯦ ꯃꯤꯅꯣꯛꯇꯨ꯫ ꯃꯍꯦꯟ, ꯈꯨꯠꯂꯥꯏ ꯁꯥꯟꯅꯔꯝꯃꯣ꯫ ꯃꯍꯦꯟ ꯁꯅꯥꯅ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯌꯥꯊꯪꯗꯨ ꯂꯧꯏ ꯃꯌꯥꯝꯕꯨꯡꯗꯒꯤ, ꯑꯗꯨꯒ ꯂꯩꯆꯤꯛꯂꯦꯟꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯂꯩꯆꯤꯛꯂꯦꯟ ꯃꯍꯦꯟ ꯁꯅꯥꯅ ꯆꯠꯈꯤꯕꯗꯨꯗ ꯁꯥꯎꯔꯛꯏ꯫ ꯃꯤꯅ ꯀꯣꯏꯕ ꯆꯠꯀꯦ ꯇꯧꯔꯒ ꯅꯪꯅ ꯑꯃꯨꯛ ꯆꯠꯍꯟꯗ꯭ꯔꯦ꯫ ꯅꯪ ꯉꯔꯥꯡ ꯑꯩꯅ ꯀꯩ ꯍꯥꯏꯈꯤ? ꯌꯨꯕꯔꯥꯖ ꯑꯩꯒꯤ ꯌꯥꯊꯪꯁꯤ ꯅꯪꯅ ꯁꯣꯏꯍꯟꯕ ꯌꯥꯕ꯭ꯔꯣ? ꯉꯔꯥꯡꯒꯤ ꯆꯩꯔꯥꯛ ꯑꯃ ꯄꯤꯕ ꯍꯧꯗ ꯉꯥꯏꯔꯤ, ꯍꯦꯟꯅ ꯅꯔꯥ ꯂꯩꯅꯕ ꯊꯕꯛ ꯇꯧꯔꯛꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯂꯩꯆꯤꯛꯂꯦꯟ ꯈꯨꯝꯂꯛꯇꯦ, ꯃꯄꯨꯛ ꯃꯅꯨꯡꯗ ꯈꯜꯂꯤ꯫ ꯅꯥꯈꯤꯕꯗꯣ ꯐꯈ꯭ꯔ ꯃꯥꯜꯂꯦ, ꯅꯥꯔꯒ ꯑꯗꯨꯝ ꯂꯩꯔꯗꯤ ꯐꯗꯧꯅꯤ ꯃꯁꯤ꯫ ꯅꯥꯁꯤꯟꯅꯔꯤꯅꯦ ꯃꯥꯏꯗꯣ, ꯂꯣꯏꯅ ꯐꯔꯝꯃꯤ ꯉꯁꯤ꯫ ꯆꯤꯟꯅ ꯍꯥꯏꯔꯨꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯨ ꯇꯥꯔꯕꯒꯨꯝ ꯈꯨꯝꯂꯛꯏ ꯌꯨꯕꯔꯥꯖꯅ꯫ ꯑꯩ ꯅꯥꯔꯒ ꯍꯔꯥꯎꯒꯅꯨ, ꯍꯧꯖꯤꯛ ꯍꯔꯥꯎꯔꯁꯨ ꯀꯣꯟꯅ ꯀꯞꯅꯤꯡꯂꯛꯀꯅꯤ꯫ ꯂꯥꯛꯑꯣ, ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯣ꯫ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯒ ꯍꯥꯏꯕ ꯏꯟꯕꯤ ꯑꯣꯏꯗꯨꯅ ꯇꯨꯡ ꯏꯟꯅꯈ꯭ꯔꯦ ꯂꯩꯆꯤꯛꯂꯦꯟ꯫ ꯑꯗꯨꯕꯨ ꯇꯨꯡ ꯏꯜꯂꯤꯕꯗꯨ ꯁꯨꯛꯇꯣꯛꯄꯒ ꯄꯩꯕꯒ ꯄꯣꯝꯕꯒꯅꯤ ꯁꯛꯐꯝꯗꯨꯅ꯫ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯃꯊꯟꯇ, ꯀꯔꯤ ꯍꯥꯏꯔꯤꯕꯅꯣꯗꯤ ꯈꯪꯗꯦ꯫ ꯑꯅꯤꯗꯨꯅ ꯇꯨꯡꯗ ꯃꯥꯡꯗ ꯆꯠꯃꯤꯟꯅꯈꯤꯕꯗꯨ ꯉꯔꯥꯡꯗꯒꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯍꯥꯏꯕ ꯃꯍꯦꯟ ꯁꯅꯥꯅ ꯄꯟꯈꯤꯕꯗꯒꯤ ꯀꯅꯥꯒꯨꯝꯕꯤ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯅꯣ, ꯀꯔꯝꯕ ꯅꯨꯖꯥꯅꯣ ꯍꯥꯏꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯕꯤ ꯌꯥꯏꯁꯅꯥꯅ ꯎꯈ꯭ꯔꯦ ꯂꯩꯆꯤꯛꯂꯦꯟꯕꯨ꯫ ꯃꯗꯨ ꯎꯔꯨꯔꯒ ꯌꯥꯏꯁꯅꯥꯒꯤ ꯃꯃꯤꯠꯇꯨ ꯏꯃꯨꯛ ꯉꯥꯡꯁꯤꯜꯂꯦ, ꯃꯈꯨꯠ ꯑꯅꯤꯗꯨ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟꯅꯗꯨꯅ ꯃꯌꯥ ꯀꯔꯛ ꯆꯤꯛꯂꯦ꯫ ꯌꯥꯏꯁꯅꯥ ꯃꯥꯒꯤ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤꯁꯦ ꯀꯅꯥꯅꯣ? ꯃꯍꯥꯛꯇꯤ ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤ, ꯉꯁꯤ ꯈꯛꯇꯅꯤ ꯎꯖꯕ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯇꯥꯖꯕꯗꯗꯤ ꯌꯨꯕꯔꯥꯖꯀꯤ ꯀꯥꯂꯨ ꯁꯣꯛꯂꯨꯕꯒꯤ ꯃꯐꯝꯁꯤꯗ ꯌꯨꯕꯔꯥꯖꯅ ꯁꯥꯎꯗꯨꯅ ꯃꯔꯥꯟꯒꯤ ꯆꯩꯔꯥꯛ ꯄꯤꯅꯕ ꯄꯨꯔꯛꯄꯅꯤ ꯍꯥꯏꯅ ꯇꯥꯖꯩ꯫ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯏꯁꯅꯥ ꯑꯁꯥꯎꯕꯗꯨ ꯈꯖꯤꯛꯇꯪ ꯍꯟꯊꯕꯒꯨꯝ ꯇꯧꯏ꯫ ꯋꯥꯐꯝꯗꯨ ꯑꯁꯦꯡꯕꯔ ꯍꯥꯏꯅ ꯈꯪꯅꯤꯡꯃꯟꯗꯨꯅ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ꯫ ꯑꯗꯨꯗꯤ ꯀꯥꯔꯨꯒꯤ ꯃꯤꯅꯥꯏ? ꯋꯥꯗꯨ ꯍꯥꯏꯔꯒ ꯎꯁꯤꯠꯇꯅ ꯅꯣꯛꯂꯛꯏ꯫ ꯍꯧꯔꯛꯐꯝ ꯖꯥꯠ ꯁꯥꯒꯩ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯊꯥꯖꯈ꯭ꯔꯦ ꯌꯥꯏꯁꯅꯥꯗꯤ꯫ ꯂꯩꯆꯤꯛꯂꯦꯟꯕꯨꯁꯨ ꯋꯥꯐꯝꯗꯨꯅ ꯌꯥꯝꯅ ꯍꯟꯊꯅ ꯈꯟꯈꯤꯕꯅꯤ꯫ ꯊꯧꯔꯕ ꯑꯈꯥꯕ ꯃꯤꯠꯌꯦꯡꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯍꯟꯈ꯭ꯔꯦ꯫ ꯁꯣꯝꯗꯗꯤ ꯀꯥꯔꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯒ ꯂꯩꯆꯤꯛꯂꯦꯟꯗ ꯇꯧꯒꯗꯕ ꯇꯥꯛꯂꯤ꯫ ꯌꯨꯕꯔꯥꯖꯅ ꯅꯨꯡꯇꯤꯒꯤ ꯅꯤꯡꯊꯤꯂꯣꯛꯇ ꯆꯠꯇꯨꯅ ꯑꯩꯒꯤ ꯀꯥꯔꯨꯁꯦ ꯃꯁꯥ ꯁꯦꯡꯗꯣꯛꯄꯤꯒꯗꯕ, ꯑꯗꯨꯒ ꯃꯆꯤꯟꯖꯥꯛ ꯄꯤꯖꯗꯨꯅ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯅꯥꯍꯟꯗꯅ ꯊꯝꯒꯗꯕꯅꯤ꯫ ꯅꯤꯡꯊꯤꯂꯣꯛꯀꯤ ꯂꯝꯕꯤꯗꯤ ꯑꯩꯗꯤ ꯈꯪꯁꯨ ꯈꯪꯗꯅ? ꯑꯩꯅ ꯇꯥꯛꯀꯅꯤ꯫ ꯑꯗꯨꯒ ꯑꯩꯗꯤ ꯀꯥꯔꯨꯅ ꯆꯥꯎꯕꯁꯨ ꯍꯦꯜꯂꯤ, ꯁꯥꯎꯔꯛꯂꯒ ꯂꯝꯕꯤꯗ ꯅꯥꯟꯊꯣꯛꯈ꯭ꯔꯗꯤ ꯇꯥꯟꯅꯕ ꯉꯝꯍꯧꯔꯣꯏꯌꯦ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯗꯤ ꯌꯨꯕꯔꯥꯖꯅ ꯍꯥꯠꯀꯦ ꯍꯥꯏꯔꯅꯤ꯫ ꯌꯨꯕꯔꯥꯖ ꯂꯩꯆꯤꯛꯂꯦꯟꯗ ꯆꯦꯞꯂꯞ ꯇꯧꯅ ꯌꯦꯡꯂꯨꯏ꯫ ꯆꯨꯝꯃꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ, ꯀꯥꯔꯨꯅ ꯆꯥꯎꯕ ꯍꯦꯜꯂꯤ ꯂꯩꯆꯤꯛꯂꯦꯟꯗꯒꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤꯅꯤ, ꯃꯄꯥꯡꯒꯜ ꯁꯣꯟꯖꯕꯤꯅꯤ꯫ ꯌꯨꯕꯔꯥꯖꯅ ꯑꯗꯨꯗꯤ ꯅꯪꯒꯤ ꯗꯟꯗꯤꯁꯦ ꯀꯣꯛꯊꯣꯛꯂꯁꯤꯔꯥ? ꯂꯩꯆꯤꯛꯂꯦꯟ ꯗꯟꯗꯤ ꯀꯣꯛꯊꯣꯛꯂꯗꯤ ꯃꯥ ꯀꯣꯅꯨꯡꯗ ꯂꯥꯛꯄ ꯐꯪꯉꯔꯣꯏ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯇꯍꯥ ꯇꯍꯥ ꯍꯥꯏꯖꯔꯛꯏ꯫ ꯌꯨꯕꯔꯥꯖꯀꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯃꯍꯦꯟ ꯁꯅꯥꯒ ꯆꯠꯃꯤꯟꯅꯒꯦ ꯌꯥꯕ꯭ꯔꯥ? ꯌꯨꯕꯔꯥꯖꯅ ꯌꯥꯔꯗꯤ ꯃꯥꯁꯨ ꯌꯥꯔꯛꯀꯅꯤ꯫ ꯌꯨꯕꯔꯥꯖ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯣꯏ, ꯑꯩꯒ ꯆꯠꯁꯦ ꯑꯗꯨꯗꯤ꯫ ꯉꯝꯃꯔꯣꯏ, ꯋꯥꯁꯨ ꯉꯥꯡꯗꯕ ꯌꯨꯕꯔꯥꯖꯀ ꯆꯠꯃꯤꯟꯅꯕ ꯑꯩ ꯇꯜꯂꯤ, ꯍꯩꯅꯗꯦ꯫ ꯋꯥ ꯉꯥꯡꯗꯕ ꯃꯤꯁꯦ
ꯌꯥꯝ ꯐꯨꯅꯤꯡꯉꯦ ꯑꯩꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯆꯤꯛꯂꯦꯟ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯒꯝ ꯍꯦꯛꯇ ꯆꯠꯈꯤ ꯌꯨꯕꯔꯥꯖ ꯇꯨꯃꯤꯟꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯅꯨꯄꯤꯗꯨ ꯌꯨꯕꯔꯥꯖꯅ ꯂꯦꯞꯂꯤꯕꯗꯨꯗꯒꯤ ꯈꯣꯡꯀꯥꯞ 10ꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯌꯨꯕꯔꯥꯖꯇꯤ ꯂꯩꯆꯤꯛꯂꯦꯟꯅ ꯇꯧꯔꯤꯕꯗꯨ ꯑꯉꯥꯡ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯕ ꯑꯃꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯈꯨꯗꯣꯝꯕꯤ ꯈꯨꯠꯌꯥꯏ ꯑꯅꯤꯗꯨ ꯁꯤꯟꯅꯗꯨꯅ ꯌꯨꯕꯔꯥꯖ ꯃꯥꯒꯤ ꯁꯛꯇꯤ ꯁꯤꯟꯅꯔꯗꯨꯅ ꯐꯅ ꯁꯥꯡꯅ ꯆꯠꯈ꯭ꯔꯕ ꯂꯩꯆꯤꯛꯂꯦꯟꯕꯨ ꯇꯥꯞ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯟꯅꯒꯨꯝ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯜꯂꯛꯏ ꯂꯩꯆꯤꯛꯂꯦꯟ ꯃꯈ꯭ꯋꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯈꯪꯌꯥꯟ ꯌꯥꯜꯂꯒ ꯆꯤꯡꯂꯛꯄꯗꯨꯗ ꯀꯟꯅ ꯂꯥꯎꯏ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯛꯄꯗꯨꯗ ꯌꯨꯕꯔꯥꯖꯀꯤ ꯄꯥꯝꯕꯣꯝꯗ ꯗꯛ ꯂꯥꯎꯅ ꯊꯦꯡꯖꯤꯜꯂꯒ ꯇꯨꯒꯦ ꯐꯥꯎꯕ ꯇꯧꯏ ꯂꯩꯆꯤꯛꯂꯦꯟ ꯑꯗꯨꯕꯨ ꯌꯨꯕꯔꯥꯖꯀꯤ ꯑꯣꯏꯒꯤ ꯈꯨꯠꯇꯨꯅ ꯉꯥꯛꯈ꯭ꯔꯦ ꯃꯈ꯭ꯋꯥꯡꯗ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯆꯤꯛꯂꯦꯟ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯆꯞ ꯌꯨꯡꯏ ꯌꯨꯕꯔꯥꯖꯇ ꯃꯤꯀꯨꯞ ꯈꯔ ꯏꯊꯛ ꯊꯛꯅ ꯌꯦꯡꯂꯒ ꯂꯩ ꯌꯨꯕꯔꯥꯖꯁꯨ ꯀꯣꯏꯔꯥꯎꯅꯕ ꯃꯤꯁꯅꯥ ꯑꯅꯤꯗꯨꯗ ꯌꯦꯡꯂꯛꯏ ꯃꯨꯟꯅ ꯌꯨꯕꯔꯥꯖꯀꯤ ꯃꯤꯠ ꯑꯅꯤꯗꯨꯅ ꯃꯥꯒꯤ ꯃꯤꯠ ꯑꯅꯤꯗ ꯃꯃꯤ ꯍꯦꯛ ꯇꯥꯔꯛꯄꯒ ꯂꯩꯆꯤꯛꯂꯦꯟ ꯐꯠ ꯍꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯁꯦ ꯂꯝ ꯌꯥꯝ ꯍꯦꯟꯅꯤꯡꯕ꯭ꯔꯥ ꯂꯩꯆꯤꯛꯂꯦꯟ ꯏꯉꯛ ꯉꯛꯂꯦ ꯀꯃꯥꯏꯅꯅꯣ ꯍꯧꯖꯤꯛꯀꯤꯗꯣ ꯌꯨꯕꯔꯥꯖ ꯌꯦꯡꯕꯇꯃꯛ ꯌꯦꯡꯏ ꯋꯥ ꯉꯥꯡꯂꯛꯇꯦ ꯂꯩꯆꯤꯛꯂꯦꯟ ꯀꯤꯁꯨ ꯀꯤꯔꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯥꯁꯨ ꯌꯨꯕꯔꯥꯖꯅ ꯇꯦꯟ ꯀꯥꯞꯄ ꯍꯩꯕ꯭ꯔꯥ ꯍꯩꯇꯦ ꯅꯪ ꯀꯔꯤꯗꯤ ꯍꯩ ꯆꯥꯕꯅꯦ ꯇꯨꯝꯕꯅꯦ ꯆꯥꯅꯕ ꯁꯦꯝꯕ ꯁꯥꯕꯁꯨ ꯍꯩ ꯌꯨꯝꯒꯤ ꯊꯕꯛꯁꯨ ꯃꯌꯥꯝ ꯍꯩ ꯍꯪꯕꯅ ꯑꯃ ꯈꯨꯝꯕꯅ ꯑꯃꯔꯣꯝꯗ ꯈꯨꯝꯂꯛꯂꯦ ꯅꯣꯛꯀꯗ꯭ꯔꯥ ꯁꯥꯎꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯄꯥꯎꯈꯨꯝꯗꯨ ꯆꯩꯔꯨꯕꯁꯨ ꯉꯝꯗꯦ ꯌꯨꯕꯔꯥꯖ ꯂꯩꯆꯤꯛꯂꯦꯟꯒꯤ ꯃꯐꯝꯗ ꯃꯥꯅ ꯎꯠꯂꯤꯕ ꯁꯛꯂꯣꯟꯁꯤ ꯀꯣꯅꯨꯡꯒꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯍꯦꯛ ꯈꯪꯈꯤꯕꯗ ꯂꯣꯏꯅ ꯉꯛꯅꯒꯅꯤ ꯑꯐꯕ ꯑꯇꯞꯄ ꯃꯇꯧꯁꯤ ꯌꯨꯕꯔꯥꯖꯇꯁꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯅꯕ ꯇꯥꯔꯦ ꯃꯥꯒꯤ ꯃꯇꯧꯁꯤꯗꯤ ꯌꯨꯕꯔꯥꯖ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯂꯩꯆꯤꯛꯂꯦꯟꯒꯤ ꯃꯔꯥꯏꯕꯛꯇ ꯈꯨꯀꯥꯞꯄꯤ ꯐꯠ ꯂꯥꯎꯅ ꯀꯥꯞꯁꯤꯜꯂꯤ ꯑꯌꯥ ꯅꯥꯏꯅꯦ ꯑꯉꯥꯎꯕꯤꯁꯨ ꯅꯠꯇꯕ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯉꯥꯎꯔꯤꯗꯨ ꯀꯩꯒꯤꯅꯣ ꯂꯩꯆꯤꯛꯂꯦꯟ ꯌꯨꯕꯔꯥꯖꯇ ꯃꯔꯥꯏꯕꯛꯇꯨ ꯅꯥꯜꯂꯒ ꯄꯩꯔꯞ ꯑꯃꯨꯛ ꯌꯦꯡꯏ ꯌꯨꯕꯔꯥꯖ ꯌꯥꯔꯛꯇ ꯉꯪꯂꯗꯨꯅ ꯃꯇꯟꯇ ꯁꯣꯟꯖꯩ ꯃꯤꯒꯤ ꯑꯄꯪꯕ ꯊꯃꯣꯏ ꯉꯥꯎꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯅꯪꯒꯤ ꯅꯇꯧꯗꯨꯗꯤ ꯂꯝ ꯍꯦꯟꯕ ꯁꯥꯏ ꯌꯨꯕꯔꯥꯖꯀꯤ ꯗꯟꯗꯤ ꯐꯪꯒꯦ ꯈꯜꯂꯕ꯭ꯔꯥ ꯅꯍꯥꯛꯁꯦ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨꯗ ꯂꯩꯆꯤꯛꯂꯦꯟꯅ ꯌꯨꯕꯔꯥꯖꯀꯤ ꯃꯄꯥꯝꯕꯣꯝꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯏ ꯀꯩ ꯍꯥꯏꯕꯅꯣ ꯍꯥꯏꯕ ꯌꯨꯕꯔꯥꯖ ꯇꯥꯍꯧꯗꯕꯅꯤ ꯋꯥꯍꯪꯗꯨ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃ ꯈꯜꯂꯨꯔꯤꯉꯩ ꯋꯥꯗꯨ ꯊꯩꯗꯣꯔꯛꯏ ꯆꯠꯂꯣ ꯃꯥꯡ ꯊꯥꯔꯣ ꯂꯩꯆꯤꯛꯂꯦꯟ ꯇꯞꯂꯤ ꯇꯞꯂꯤ ꯆꯠꯄ ꯍꯧꯏ ꯍꯣꯏ ꯑꯗꯣ ꯌꯨꯕꯔꯥꯖ ꯑꯩꯕꯨꯁꯨ ꯇꯦꯟ ꯀꯥꯞꯄ ꯇꯝꯕꯤꯌꯣ ꯑꯩ ꯌꯥꯝ ꯍꯩꯅꯤꯡꯉꯤꯉꯣ ꯑꯩꯈꯣꯏꯒꯤ ꯂꯩꯒꯤ ꯁꯥꯒꯩꯗꯤ ꯇꯦꯟ ꯀꯥꯞꯄ ꯌꯥꯗꯕ꯭ꯔꯥ ꯌꯨꯕꯔꯥꯖ ꯃꯥꯒꯤ ꯔꯥꯁꯤ ꯂꯩꯅ ꯇꯥꯡꯅ ꯅꯣꯛꯄ ꯃꯤꯅꯣꯛꯇꯨ ꯑꯃꯨꯛꯀꯁꯨ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯂꯩꯆꯤꯛꯂꯦꯟꯒꯤ ꯃꯥꯡꯗ ꯅꯣꯛꯂꯨꯔꯦ ꯌꯥꯏ ꯀꯩꯒꯤ ꯌꯥꯗꯅꯤ ꯍꯧꯈꯤꯕ ꯑꯍꯜ ꯑꯣꯏꯕꯁꯤꯡꯅ ꯇꯧꯅꯔꯝꯗꯕ ꯑꯣꯏꯕꯒꯤ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯟꯕꯅꯤ ꯑꯗꯨꯕꯨ ꯍꯧꯔꯛꯂꯤꯕ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯑꯐꯕꯗꯤ ꯇꯝꯁꯤꯟꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯥꯡꯖꯕ ꯂꯩꯇꯦ ꯐꯩ ꯐꯠꯇꯦ ꯍꯥꯏꯅ ꯑꯀꯤꯕ ꯂꯩꯕꯒꯤꯁꯨ ꯃꯊꯧ ꯇꯥꯗꯦ ꯑꯐ ꯐꯠꯇ ꯍꯥꯏꯕꯁꯦ ꯃꯄꯨꯡ ꯐꯥꯔꯛꯂꯗꯤ ꯂꯣꯏꯅ ꯈꯪꯒꯗꯕꯅꯤ ꯑꯐꯕꯗꯤ ꯂꯧꯁꯤꯟꯁꯤ ꯐꯠꯇꯕꯗꯤ ꯃꯇꯧ ꯇꯝꯕ ꯍꯧꯅꯗꯦ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛ ꯀꯌꯥꯅ ꯇꯧꯕ ꯑꯣꯏꯁꯅꯨ ꯏꯁꯥꯅ ꯍꯤꯡꯂꯤꯕ ꯃꯐꯝ ꯑꯁꯤꯒ ꯆꯨꯅꯗꯕ ꯑꯣꯏꯔꯕꯗꯤ ꯃꯗꯨ ꯃꯇꯧ ꯇꯝꯗꯕꯅ ꯐꯩ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯏꯁꯥꯒꯤ ꯂꯩꯕꯥꯛꯀꯤ ꯕꯤꯗ꯭ꯌꯥꯅꯤ ꯑꯩꯅ ꯇꯝꯕꯤꯒꯅꯤ ꯁꯣꯏꯗꯅ ꯍꯩꯍꯟꯒꯅꯤ ꯂꯩꯆꯤꯛꯂꯦꯟ ꯍꯔꯥꯎꯖꯩ ꯑꯗꯣ ꯌꯨꯕꯔꯥꯖ ꯅꯪ ꯅꯥꯕ ꯐꯔꯕꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯥꯁꯤꯟꯅꯕ ꯃꯥꯜꯂꯦ ꯌꯨꯕꯔꯥꯖ ꯃꯃꯤꯠꯇꯨ ꯑꯃꯨꯛꯇꯪ ꯎꯏꯁꯤꯜꯂꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯏ ꯑꯗꯨꯒ ꯃꯅꯥꯏ ꯑꯃ ꯀꯧꯏ ꯈꯨꯗꯛꯇꯨꯗ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯌꯨꯕꯔꯥꯖꯄꯨ ꯃꯀꯣꯛ ꯅꯣꯟꯅ ꯈꯨꯔꯝꯗꯨꯅ ꯍꯪꯂꯛꯏ ꯌꯨꯕꯔꯥꯖ ꯃꯌꯨꯝꯗ ꯊꯤꯜꯂꯨꯔꯣ ꯑꯗꯨꯒ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯉꯔꯥꯡ ꯑꯩꯒꯤ ꯑꯁꯣꯛꯄꯗ ꯍꯥꯞꯈꯤꯕ ꯍꯤꯗꯥꯛꯇꯣ ꯁꯦꯝꯍꯟꯗꯨꯅ ꯑꯃꯨꯛ ꯄꯨꯔꯛꯑꯣ ꯐꯒꯅꯤ ꯌꯨꯕꯔꯥꯖ
Leichiklen mangak tu haifet non thaduna pisum suklak tawna Yuvraj te yengi. Adudi sida hojik semnasu yai kaino yumda chatraswa. Yuvraj tu wa ngangnaba talladuna Leichiklen ki pambom piktak tawbadu kuchauduna pulap paisilaga chinglaga puthorai. Nupidu nupa amagi khongthangduna yangba henkibagi masu mananaba chatpadadi chenbaga chap manana lagle. Machin machadusu ngangba lepte. Yuvraj mifattabagi wakhalondu chengano haiba ai konungda koiba pubini haiba natra yum thindui tawrisi kaigino hairibadu tade mapan hek yaubaga thanamduna thongdu gamlauna thingjinkre. Leichiklen pisum araibu makhai suklaga sauduna laurai amukasu ngasaidagi wari phajana sanaraga chakpase hawre hekta hayengdagi la anura yam la haningdradi la oina mifattaba Yuvraj. Machindu paithoklamlaga hanna yenglamda sauduna chatpa hawbagani khonjel amana kaurakpadu Leichiklen Leina masadu nomduna hawdorakpaduda Leina ikhang khangna phuklauna hawgalai ipa pakhana hanglai kaino kaidorage. Gracie naiba sabada paktaba ma leire mapantanda thoo thongnauda emta yengoba hawgalo. Leina karino khana phamungdagi kumthaduna thongnauda yenglai. Ngarang warubaga phajana tumthakibaduda mikap thoktakai tumlure Leina di elam su tahodre numiti thoktre. Gracie hawdora idu Leina thongnau manakta changlakduna yengi karino khana loyumbani ayuk anganbaduda good morning haina kanna laurakpadagi thoktuna Gracie ga Albina gana yenglubada loyumba oirambani. Kuire loyumbana Leina bu nungsijarakpa adubu loyumbagi napal mi usittaba mawong matawduda Leina na hainadabani. Mamanabi aninadi Leina da yabiro haina kanna haizabani. Nungsidaba haibase nungsidabani hainadaba haibasisu asuki matik hainadabani. Leina loyumba oirambaduda thongnaudu makhol thokai thingi aduga isau tawi. Asiro noina yengu haise. Gracie ngasaidagi urau thoraudana leirise nungairibro angaubasu nate nangne mana tholaknaba laurise ujaningliba nasakto uradi yaredana hangrani. Leina phifi kami asuyam chawkhataba mise ai hainade haidro. Albina karamba mino nangna hainadoise Dr. Paikhommanasu lona asi hairaga Gracie da misi thakta khasili. Leina taningdraduna wa thaidorai duty leiri natro noine thabak loisinse. Gracie Albina da chirol tawi ase attitude amada change tawkhalaise kamai doino narangi mityeng du suki laitinga changjalo natraga witch ki thawai changkhrajalo. Albina taningde nangna marolma but film yenguraga serantoran pangangdanga nanatuna atumadu thinjila adine naming kaune. Leina kedorigi noine. Leina laurakpaduda anidu mai mathau taunare. Somda lambidana loyumba ayuk ngantaduda laklaga karan tari. Leina leiriba rent adugi manakta mapana mantri oire haibagi mingda mi usittabada number 1 ni loyumba. Sel paire gari sinsindana tongle setningba chaningba maning tamle haina napaldi phajana wanglabani. Adubu loyumba Leina budi yamna nungsijai pamjai. Kuire mana Leina da hairakliba Leina yadabagi marak amadi nupi atopaga koiba yaba koirure matam lenba yabasu lelure nupi makal su loinarure. Adubu thamoina pamluba natabanina kuina jate adum kainaki. Akonbadadi Leina da hekta tarai. Haujikna atopa ama hanna yengda Leina bu magi oidaba yade haina koisen senabani. Nupi mana yadrasu ikaiba khangdabagi lichatsi adumak tauri. Loyumba Leina khaji uhobaduna penthokle. Chinban chinglap noklaga gari du danga tharap leplaga makhut ani du punsinaduna
ꯂꯣꯟꯁꯤꯟꯈ꯭ꯔꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯪꯅ ꯄꯥꯝꯗ꯭ꯔꯤ ꯃꯇꯤꯛ ꯑꯩꯅꯗꯤ ꯅꯪꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯅꯪꯅ ꯈꯪꯗꯦ꯫ ꯅꯪꯅ ꯊꯩꯗꯨꯅ ꯆꯠꯂꯤꯈꯩ ꯑꯩꯅꯁꯨ ꯅꯪꯒꯤ ꯂꯝꯕꯤ ꯊꯠꯊꯠꯇꯨꯅ ꯅꯪꯕꯨ ꯇꯥꯟꯅꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯅꯪꯅ ꯈꯪꯗꯦ꯫ ꯑꯩ ꯂꯣꯌꯨꯝꯕꯅꯤ, ꯁ꯭ꯌꯥꯝ ꯀꯨꯃꯥꯔꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯂꯣꯌꯨꯝꯕ꯫ ꯅꯤꯡꯊꯧ ꯃꯆꯥꯒꯨꯝꯂꯕ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯖꯧ ꯍꯥꯏꯕꯅꯤ, ꯌꯥꯗ꯭ꯔꯗꯤ ꯌꯥꯅꯕ ꯁꯤꯟꯕ ꯇꯥꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠꯇꯨ ꯁꯨꯛꯂꯛꯏ ꯂꯣꯌꯨꯝꯕ꯫ ꯀꯨꯏꯅ ꯂꯩꯊꯔꯨꯗ꯭ꯔꯦ, ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯍꯟꯗꯛ ꯃꯔꯛꯁꯤ ꯔꯤꯁꯤꯒꯤ ꯃꯪꯗ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯈꯔ ꯎꯏ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯩ꯫ ꯅꯨꯡꯇꯤꯒꯤ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯤꯕ, ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤꯒꯨꯝꯅꯁꯨ ꯇꯧꯕ, ꯁꯛꯇꯤ ꯂꯩꯕ ꯂꯥꯏꯔꯝꯂꯦꯟꯒꯤ ꯃꯑꯣꯡꯒꯨꯝꯅꯁꯨ ꯇꯧꯕ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥ ꯃꯁꯥꯃꯛ ꯎꯔꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯔꯝꯕ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯂꯩꯅꯥꯕꯨꯁꯨ ꯄꯔꯤꯡ ꯅꯥꯏꯕ ꯃꯪꯗꯨꯗ ꯌꯥꯎꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯥ ꯃꯁꯥꯗꯨ ꯈꯪꯖꯗꯦ꯫ ꯑꯗꯨꯕꯨ ꯃꯪꯅꯤꯗ ꯍꯥꯏꯅ ꯈꯟꯇꯣꯛꯂꯒ ꯃꯥꯒꯤ ꯃꯊꯧ ꯑꯗꯨꯃꯛ ꯇꯧꯕꯅꯤ꯫ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯦ ꯎꯔꯤꯕ ꯃꯌꯥꯝ ꯑꯗꯨ꯫ ꯑꯗꯨꯒ ꯑꯃꯅ ꯃꯪꯁꯨ ꯅꯠꯇꯕ ꯇꯥꯏꯕꯪꯁꯤꯗꯅ ꯔꯤꯁꯤꯅ ꯆꯠꯊꯣꯛꯄ ꯈꯨꯗꯤꯡ ꯃꯃꯤ ꯁꯥꯃꯤꯒꯨꯝ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯟꯅꯔꯤ ꯍꯥꯏꯕꯁꯤꯁꯨ ꯔꯤꯁꯤ ꯆꯤꯡꯅꯔꯕꯅꯤ꯫ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯐꯤꯂꯝ ꯗ꯭ꯔꯃꯥꯒꯨꯝꯂꯕ ꯃꯑꯣꯡ ꯑꯁꯤ ꯑꯁꯦꯡꯕ ꯁꯪꯁꯥꯔ ꯑꯁꯤꯗ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯔꯤꯁꯤꯅ ꯈꯜꯂꯨꯗꯦ, ꯊꯥꯁꯨ ꯊꯥꯖꯔꯨꯗꯦ꯫ ꯏꯁꯣꯔ ꯊꯥꯖꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗꯤ ꯊꯥꯖꯕ ꯉꯝꯗꯕꯅꯤ꯫ ꯑꯀꯤꯕꯗꯤ ꯐꯥꯎꯔꯨꯗꯦ, ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯔꯤꯁꯤꯅ ꯈꯪꯅꯤꯡꯕ ꯐꯥꯎꯏ꯫ ꯅꯨꯡꯊꯤꯜ ꯇꯥꯂꯛꯅꯤ, ꯁ꯭ꯄꯣꯔꯠ ꯃꯐꯝ ꯌꯦꯡꯂꯨꯕꯅꯤ꯫ ꯍꯔꯤꯁ ꯃꯌꯨꯝꯗ ꯊꯝꯂꯝꯂꯒ ꯔꯤꯁꯤꯁꯨ ꯍꯜꯂꯛꯄꯅꯤ꯫ ꯂꯩꯅꯥꯗꯨ ꯃꯈꯣꯡꯅ ꯁꯥꯇꯤꯟ ꯑꯃ ꯄꯥꯏꯔꯒ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯂꯝꯕꯗꯨ ꯔꯤꯁꯤꯅ ꯎꯔꯦ꯫ ꯔꯤꯁꯤ ꯋꯥꯈꯜꯗ ꯗ꯭ꯌꯨꯇꯤ ꯆꯠꯇꯧꯔꯕ ꯉꯁꯤꯕꯨ? ꯑꯁꯤ ꯈꯟꯅ ꯈꯟꯅ ꯂꯩꯅꯥꯒꯤ ꯃꯃꯥꯡꯗ ꯖꯞ ꯂꯥꯎꯅ ꯈꯥꯝꯖꯤꯜꯂꯤ ꯃꯥꯒꯤ ꯕꯥꯏꯛꯇꯨ꯫ ꯂꯩꯅꯥ ꯏꯈꯪ ꯈꯪꯅ ꯃꯥꯁꯨ ꯆꯞ ꯂꯦꯞꯄꯤ꯫ ꯍꯦꯝꯂꯦꯠꯇꯨ ꯁꯠ ꯂꯧꯊꯣꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯤ꯫ ꯗ꯭ꯌꯨꯇꯤ ꯆꯠꯇꯣꯏꯔꯥ? ꯂꯩꯅꯥ ꯈꯨꯝꯗꯦ, ꯅꯥꯊꯩꯔꯒ ꯆꯠꯀꯦ ꯇꯧꯏ꯫ ꯔꯤꯁꯤ ꯐꯠ ꯀꯨꯝꯊꯔꯒ ꯈꯥꯝꯃꯤ꯫ ꯍꯪꯉꯤꯁꯤ ꯈꯨꯝꯃꯨ꯫ ꯆꯠꯇꯦ꯫ ꯍꯧꯖꯤꯛꯅ ꯀꯥꯏꯗ? ꯌꯨꯝꯗ꯫ ꯌꯨꯝꯗ ꯆꯠꯇꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯍꯜꯂꯛꯏꯔꯥ? ꯆꯠꯇꯣꯏꯕ꯫ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯇꯣꯡꯉꯣ꯫ ꯂꯩꯅꯥ ꯔꯤꯁꯤꯗ ꯌꯦꯡꯂꯛꯏ꯫ ꯌꯥꯔꯦ, ꯑꯩ ꯑꯗꯨꯝ ꯆꯠꯆꯒꯦ꯫ ꯍꯥꯏꯕ ꯉꯥꯡꯕ ꯈꯔ ꯈꯔ ꯏꯟꯅꯁꯤ꯫ ꯙꯞꯀ ꯇꯧꯁꯤꯜꯂꯛꯄꯗꯨꯗ ꯂꯩꯅꯥ ꯁꯥꯎꯅꯤꯡꯂ ꯃꯥꯜꯂꯦ, ꯈꯨꯝꯂꯛꯏ ꯁꯥꯎꯔꯞꯅ꯫ ꯈꯣꯡ ꯄꯥꯜꯂꯦ ꯑꯩꯒꯤꯁꯨ, ꯑꯗꯨꯝ ꯆꯠꯆꯈꯤꯒꯦ꯫ ꯈꯪꯉꯦ ꯑꯩꯁꯨ, ꯈꯣꯡ ꯃꯆꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯖꯔꯨꯔꯦ, ꯋꯥꯍꯟꯅꯤꯡꯗꯕ꯫ ꯇꯣꯡꯈꯠꯂꯣ, ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯎ, ꯅꯠꯇ꯭ꯔꯗꯤ ꯔꯤꯁꯤ ꯏꯀꯥꯏꯕ ꯈꯪꯗꯦ꯫ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯊꯥꯡꯉꯨꯔꯅ꯫ ꯅꯁꯥꯒꯤ ꯁ꯭ꯇꯦꯇꯁꯇꯨꯒ ꯉꯥꯡꯊꯣꯔꯛꯏꯗꯨꯒ ꯌꯥꯝ ꯆꯥꯟꯅꯗꯤ꯫ ꯑꯗꯨꯅꯕꯨ ꯍꯥꯏꯔꯤꯁꯤꯅꯤ, ꯔꯤꯁꯤ ꯏꯀꯥꯏꯕ ꯈꯪꯗꯦ꯫ ꯂꯦꯝꯃꯒꯅ ꯆꯤꯡꯖꯥꯎꯒꯨꯝ ꯌꯥꯝ ꯂꯦꯝꯃꯛꯀꯅꯤ, ꯉꯥꯎꯁꯤꯟꯅꯔꯒꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯒꯤ ꯍꯦꯜꯂꯛꯀꯅꯤ꯫ ꯀꯔꯝꯕ ꯁꯛꯂꯣꯟꯅ ꯍꯦꯟꯅ ꯄꯛꯆꯩ? ꯑꯄꯥꯝꯕ ꯍꯥꯏꯌꯨ꯫ ꯂꯦꯝꯃꯨ ꯍꯥꯏꯔꯗꯤ ꯂꯦꯝꯒꯦ, ꯆꯠꯀꯠꯅꯧ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯆꯠꯀꯠꯅꯒꯦ꯫ ꯂꯩꯅꯥ ꯃꯃꯤꯠꯇꯨ ꯇꯞꯂꯞ ꯎꯏꯁꯤꯜꯂꯒ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯄ꯭ꯂꯤꯖ, ꯅꯪꯅ ꯆꯠꯀꯗꯕꯗꯣ ꯑꯗꯨꯝ ꯆꯠꯂꯣ, ꯑꯩꯁꯨ ꯑꯩꯒꯤ ꯏꯊꯧ ꯆꯠꯀꯦ꯫ ꯁꯨꯃꯥꯏꯅ ꯂꯝꯕꯤꯗ ꯐꯥꯎ ꯗꯤꯁꯇꯔꯕ ꯇꯧꯕꯁꯦ ꯑꯩ ꯍꯩꯅꯗꯦ꯫ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯁꯣꯝꯗꯤ ꯑꯐꯥꯎꯕ ꯑꯦꯛꯇꯔꯅꯤ, ꯏꯖꯠ ꯂꯩꯕ, ꯃꯤꯅ ꯃꯁꯛ ꯈꯪꯅꯕ꯫ ꯑꯗꯨꯅ ꯁꯣꯝꯗꯤ ꯌꯥꯝꯅ ꯂꯦꯝꯃꯤꯈꯩ ꯌꯥꯝꯅ ꯐꯒꯅꯤ꯫ ꯔꯤꯁꯤ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯂꯦꯝꯁꯅꯥꯅ ꯄꯛꯆꯩꯁꯤꯔꯥ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯁꯦ? ꯂꯩꯅꯥ ꯉꯥꯡꯅꯕ ꯇꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯄ꯭ꯂꯤꯖ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯩꯗꯣꯛꯇꯨꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯏ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯩꯅꯗꯕ ꯂꯣꯌꯨꯝꯕ ꯀꯔꯣꯝꯗꯒꯤꯅꯣ ꯁꯠ ꯐꯥꯎꯖꯜꯂꯛꯂꯦ꯫ ꯂꯩꯅꯥ, ꯀꯗꯥꯏꯗꯅꯣ? ꯈꯣꯟꯖꯦꯜꯗꯨꯗ ꯁꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯅꯤ꯫ ꯂꯣꯌꯨꯝꯕ ꯑꯣꯏꯔꯝꯕꯗꯨꯗ ꯂꯩꯅꯥ ꯃꯥꯅ ꯊꯩꯗꯣꯛꯇꯨꯅ ꯂꯥꯛꯈ꯭ꯔꯕ ꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯒ ꯈꯨꯝꯂꯛꯏ, ꯌꯨꯝꯗ ꯆꯠꯀꯦ ꯇꯧꯕꯅꯤ꯫ ꯔꯤꯁꯤ ꯂꯩꯅꯥꯗ ꯃꯤꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯂꯣꯌꯨꯝꯕꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯂꯣꯌꯨꯝꯕ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ, ꯍꯥꯏ ꯍꯥꯏ,
ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯃꯒ ꯂꯩꯃꯤꯟꯅꯔꯝꯃꯤꯁꯤꯅ ꯀꯃꯥꯏ ꯈꯪꯅꯩꯅꯣ? ꯔꯤꯁꯤ ꯂꯩꯅꯥꯗ ꯌꯦꯡꯂꯒ ꯇꯞꯅ ꯍꯪꯂꯛꯏ꯫ ꯀꯅꯥꯅꯣ ꯃꯥꯗꯤ? ꯂꯩꯅꯥꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯂꯣꯌꯨꯝꯕ ꯎꯞꯂꯤꯕ ꯁꯟꯒ꯭ꯂꯥꯁꯇꯨ ꯐꯠ ꯂꯧꯊꯣꯛꯂꯒ ꯇꯥꯈꯠꯅ ꯈꯨꯝꯃꯤ꯫ ꯃꯤꯅꯤꯁꯇꯔ ꯁ꯭ꯌꯥꯝ ꯀꯨꯃꯥꯔꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛ ꯑꯦꯂꯥꯏꯁ ꯂꯣꯌꯨꯝꯕ, ꯇꯥꯔꯝꯂꯅꯤꯗ ꯍꯥꯟꯅ ꯑꯩꯒꯤ ꯃꯤꯡꯁꯦ꯫ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯇꯤꯚꯤꯗ ꯅ꯭ꯌꯨꯁꯇ ꯌꯥꯎꯔꯤꯁꯦ, ꯑꯩꯁꯨ ꯇꯣꯏꯅ ꯌꯥꯎꯕꯅꯤ, ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯇꯣꯏꯅ ꯎꯔꯝꯒꯅꯤ꯫ ꯔꯤꯁꯤ ꯍꯥꯏꯐꯦꯠ ꯅꯣꯛꯏ꯫ ꯑꯗꯨ ꯀꯩꯗꯧꯁꯦꯕ? ꯂꯣꯌꯨꯝꯕꯅ ꯑꯣꯏ ꯁꯛ ꯇꯥꯈꯠꯂꯛꯀꯅꯨ, ꯈꯪꯗꯕꯗ ꯈꯪꯅꯕ ꯇꯥꯛꯄꯤꯕꯅꯤ꯫ ꯅꯪ ꯈꯪꯂꯒ ꯑꯩ ꯀꯥꯟꯅꯕꯁꯤ ꯀꯩꯅꯣ? ꯁ꯭ꯋꯥꯏꯁꯦ ꯏꯒꯣ ꯋꯥꯡꯐꯝ ꯃꯥꯜꯂꯨꯔꯕꯣ? ꯑꯀꯥꯛꯄ ꯐꯤꯂꯝꯒꯤ ꯍꯦꯔꯣꯁꯦ ꯑꯁꯦꯡꯕꯗꯨꯁꯨ ꯀꯥꯛꯏꯅ, ꯀꯥꯛꯄ ꯇꯝꯃꯤꯔꯣ ꯅꯪꯅ ꯀꯨꯝꯃꯤꯕ ꯐꯤꯂꯝꯗꯣ? ꯔꯤꯁꯤꯁꯨ ꯍꯟꯗꯦ꯫ ꯍꯣꯏ ꯍꯥꯏꯖꯕ ꯇꯥꯔꯦ, ꯀꯥꯛꯄꯒꯤ ꯀꯝꯄꯤꯇꯤꯁꯟ ꯇꯧꯁꯦ ꯍꯥꯏꯕ꯭ꯔꯣ? ꯂꯣꯌꯨꯝꯕ ꯈꯣꯟ ꯀꯜꯂ ꯔꯤꯁꯤ꯫ ꯔꯤꯁꯤꯁꯨ ꯆꯞ ꯃꯥꯟꯅꯕ ꯈꯣꯟꯗ ꯂꯣꯌꯨꯝꯕ꯫ ꯂꯩꯅꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ, ꯈꯣꯟ ꯀꯟꯈꯠꯅꯔꯛꯂꯤꯕ ꯑꯅꯤꯗꯨꯗꯤ ꯑꯆꯝꯕ ꯃꯤ ꯑꯃꯠꯇ ꯅꯠꯇꯦ꯫ ꯂꯣꯌꯨꯝꯕꯒꯤꯅꯤ, ꯑꯇꯣꯞꯄ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯑꯅꯤꯁꯨ ꯌꯥꯎꯔꯤ꯫ ꯈꯠꯅ ꯆꯩꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯦ ꯂꯩꯅꯥ꯫ ꯂꯣꯌꯨꯝꯕꯒ ꯑꯣꯟꯁꯤꯟꯅꯕꯗꯨ ꯄꯥꯝꯗ꯭ꯔꯗꯨꯅ ꯔꯤꯁꯤꯗ ꯁꯣꯔ ꯊꯤꯡꯕ ꯃꯈꯩ ꯌꯥꯝꯇꯅ ꯍꯥꯏꯔꯛꯏ, ꯆꯠꯂꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯤꯁꯤꯒꯤ ꯈꯨꯗꯥꯡꯗꯨ ꯌꯥꯝ ꯀꯤ ꯍꯪꯒꯣꯏꯅ ꯍꯥꯏꯐꯦꯠ ꯆꯤꯡꯂꯨꯏ꯫ ꯃꯅꯥꯛꯇ ꯃꯊꯃꯣꯏ ꯌꯧꯅ ꯅꯨꯡꯁꯤꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯅꯛꯅ ꯂꯦꯞꯁꯤꯜꯂꯛꯂꯒ ꯈꯨꯗꯥꯡꯗꯨꯗ ꯌꯥꯝ ꯀꯤꯅ ꯆꯤꯡꯂꯛꯄꯗꯨꯗꯗꯤ ꯔꯤꯁꯤ ꯃꯁꯥꯗꯨ ꯖꯤꯡ ꯖꯤꯡ ꯂꯥꯎꯈ꯭ꯔꯦ꯫ ꯃꯁꯥꯗꯨ ꯁꯣꯛ ꯆꯠꯄꯗꯧꯅꯁꯨ ꯇꯧꯔꯕꯅꯤ꯫ ꯃꯥꯏꯊꯣꯡꯗꯗꯤ ꯅꯣꯛꯊꯣꯛꯇ ꯃꯊꯃꯣꯏꯗꯗꯤ ꯅꯨꯄꯥ ꯃꯥꯁꯨ ꯂꯣꯟꯅ ꯅꯣꯛꯂꯦ꯫